Imphal East District manungda leiba kendra khudingi lawmi singna Delhi da hauzik lawmi singna farmers bill ahungi mayokta chathaba khongjang asi saugat poina makhal makha kayagi khongjang changsil lagani haina Communist Party of India Manipur State Branch na thadokpa cherolamana khangalakli Ase Kamong Laitonzam Farming Holda Nomagoiba CPI Kamong Branch ki mifam ama pangthokre Tauramadu ko mari leinana CPI Manipur State Branch ki State Secretary L Satin Kumar na phongdokibada Delhi gi matai da lawmi singna changseliba khongjangda CPI na saugutli haikre Inner Line Permit Regulation in Manipur Haibe Hiramda the Joint Committee on Inner Line Permit System JCILPS na sinduna ngasi nomagoiba khaninabagi thabama pangthokre State asida chanariba ILPS na mitop miyancha sengak thokpa wagani mitop miyancha sengak thokpada JCILPS na kaidongda compromise toroi haina JCILPS ki convener YK Dhiren phongdokre Nambol AC da term taruk karam laba amadi MP ahum lakkaduna Union Minister Faubu iram laba miyo yamana magi matamda Nambol AC kari fibam da thamlambagi haiba miyamna khanglaba faubuda oidaba adum ngangliba se angakpa poi haina Nambol AC ge MLA and Loken phongdokre Aina Thinkraba Lal Holup KYKL gi overground worker ama Thobal Police na fagat pangam Fagalaba miyo yadudi Kwanthozam Kabi Chandra Singh alias Kabi Chahi Kuntarok apokpa laikhidraba ke Tolpisak Singh Poiro Kongjil Awang Laikai dagini State Level Gan Ngai Celebration Committee na sinduna Gan Ngai haina mingthonba lairik ama fongbagi thawama ngasi Chingmairong Kaboi khula pangthokre Nauroibam Khambaluwang na iba wari lairik Nungthel Leima Tolom Kombada Thazaba Haina Mingthonba Lairik Ama ngasi Tourism Department gi Director W Ibohal MCS na miyam da release tokre